Manipur da incubation center sing hangduna ahanba face da thabak phangdana leidiba nahal lakh ani makhaida thabak piba ngamlagani haina Union Minister Giriraj na phangdokre. Chief Minister Ibobina Center gi NDA government hunduna ngangkre praja gi welfare scheme kaya su lokthokre haina maral sikre. Sanjit Mihat ki case te Herizit ki interview loro ki ba Imphal Free Press ki senior reporter Pauzel Chaubu bo amzune ikai kumnabo utkre. Amasung Taramari Suba Mumbai International Festival da Haubam Pavan Kumar gi documentary film Phum Sangna Golden Conch Award Fangbangangkre. Mayam bukurumzari adumni yengbiriba si Impact News ni ai khangin bam thoinu henbi hojik pungja asi phawbugi marui ba pau sing miyam da pizari. Central Government ki Minister of State amadi Union Minister kaya Manipur da toina lakliba asi lam koiba lakpan natte haina Ministry of Micro, Small and Medium Enterprises ki Union Minister of State Giriraj Singh na phangdokre. Ngasi BJP Manipur Pradesh na sinduna mahakpu party asi ki head office da okpagi thoramda wa ngangladuna mahakna haikibada chahi 15 rom government pairaklabasu ngasi fauba mioi lak taret hena thabak phangdabage samasya lehenba government ase karamba government no. India pumbagi oina incubation center kunithoi hangtokpugi manungda Manipur da incubation center mapan sanction tokre. Hariba center sing asigina ahanba hauba chahida lamdam asigi thabak phangdana leiriba naharol lak ani makhaida training piduna masana masabo thabak pijanaba pandam thamle. Aduga olakpa chahi ahumgi manungda naharol lak mari makhaida masagi oiba thabak pinanaba hotnagane. Term ahum lak thangna na government pairaklabasu thabak phangdabagi samasya loishinba ngamdriba asi Manipur da BJP na luchingba government ama laklabadi shungshoi shoidana thabak phangdabagi samasya kokhangane. Maduda ngamdrabadi amukhana BJP na miyam da vote niroi haike. PMEGP gi matangda paumi singna hangbo wahang amagi matangda mahakna haikibada Manipur da hauzi PMEGP gi Loni Singh chada humpu henan non profit asset oina leiri. Thabak phangdriba naharol kaya program asigi makhada thabak pinabagi damak makhoibo hana training piduna loan pinaba khanari haina phangdokhe. आपने देखा होगा कई मंत्री आ चुके हैं मणिपुर टूरिस्ट के नाते नहीं आते और हम FFDC और 9 इंक्यूबेशन सेंटर के माध्यम से फर्स्ट फेज में 2.25 लाख यूथ को लोगों को इंगेज करेंगे उससे रोजगार मिलेगा अगले सेकेंड फेज में उतना ही होगा यानी 2 साल से 3 साल के अंदर में 4.5 लाख लोगों को उससे रोजगार के अवसर होंगे Party office mahakpu taramna oklaba matung thongju AC gi MLATH Viswajit ki yumda handloom cluster singa unaba amada mahakna amuhana Manipur gi chief minister gi mingdi pandana pham thadokpana phare haina phungdokhe Agartala gi damak Imphal thadokringe mamangda phir sabi nupi singa unaba amada mahakna Manipur asi nupi phir sabi kayana iyonggi pothok puthokuna economy da achauba thodang ama lawriba asida state government na makhoi gi damak thorang amata lokhataba haibasi lamdam asige chief minister from thadokpana hena phare state government na nupi phir sabi sing asigi damak project ama saduna makhoi gi yaifanaba thabak paikhatpham thoi Manipur da housing seasonary ba yong sing asi solar loom onthoknabasu athuba matamda thabak paikhatlagani haike loinana thongju AC manung da leiba handloom cluster amasu mahakna yingsilamke राज्य सरकार जो मुख्यमंत्री यहाँ बैठे हैं वो क्या केवल मुख्यमंत्री बनने के लिए 15 साल हो गया सरकार में और 7 लाख लोग बेरोजगार 28 लाख आबादी ऐसे मुख्यमंत्री को तो गद्दी छोड़ देनी चाहिए मैं तो अपील कर रहा हूँ मणिपुर की जनता से कि एक बार आप बीजेपी की सरकार दें और नरेंद्र मोदी दिल्ली में है राज्य में नरेंद्र मोदी की सरकार होगी हम विकास करके दिखाएंगे UPA government ki matamda semkiba Mahatma Gandhi National Rural Employment Guarantee Scheme MGNREGS na chahi taramapung pharakpada Manipur Pradesh Congress Committee na nungaiba phongdokre NDA na luchingba BJP government asana miyamgi yaifat thauranga mari lenaba policy program kaya Kaktatle BJP anti-people ni haina Chief Minister Okram Ibobina Maral Sikre. Ngasi Manipur Pradesh
Congress Committee na sinduna MG NREGS na chahi tara mapung pharakpaga mari leinana BT Road ta leiba Congress Bhavan da political conference ama pangthokiba aduga mari leinana Chief Minister Okram Ibobina hai Center da NDA government leadingai matamda lairaba miyam lomi amadi thabak phangdaba miyam gi oiba policy program kaya paikhatke adubu Center da NDA government lakpadage Program kaya kakre loinana malem pumbada singtha naraba chahi amada numit chama thabak piriba scheme MG NREGS asisu mapung phana chathabang amdana leiri haina Chief Minister na phongdoke UPA government ki matamda North East pu chawkhatnaba haiduna paikhat ki look east policy adusu hauze center gi government asana act east policy haiduna onthokle adubu policy asigi makhada karigumba thabak amata paikhat palaitre Chief Minister na makhatana BJP government asana miyamda oirodaba policy program kaya thabak amata tawdana lauduna aranba prachar tawduna leire phongdoke Manipur miyamda Congress party miyoi singna BJP gi asigumba aranba thawong asi ningthina khanghanaba hotna gadabani haina Chief Minister na tiliba miyam gi pukning chingsanki Praja singna bu yarati Ishorna yabni hai praja sing sidi kuina minamba yati hata khange yati eba aduna koi praja sing da haiba karigumba ma si tawgani na haibse akoi thak ni eba karino haidu urga madu tawba ngamdragadi machin thiba ibo bisi laga phai haijalami aduna asi oidaba ngangoni kasu kanadamni haigidra haibsina haigedaba laktokadaba Madu tawbang ngamra yengjage na haibogje koi kieba ado moidi khangde karor si paklau da laukthokre ado akoi ni Manipuri laukthokpi ganu bi da bibi ro sineba Ngasi thoramadu da saruk yakiba MPCC gi president amadi home minister gi thausu puriba gai khangam na phongdokibada BJP na sasan pairiba makhai leibak asi amadi Manipur kangkhong chaigani miyam na awaba mayok nagani Center da NDA government lakpana Manipur yauna North East state single special status category yauna welfare scheme kaya kakre status gi MG NREGS ke senfam miyam da matam chana piba ngamdaba adu state government ki asoiba natte center na scheme asigi senfam thadorak tabanani haina gai khangam na phongdoke Ngasigi thoramadida state government ki council of ministers Congress MLA amadi MPCC gi executive member kayana saruk yakhi adubu RD minister Francis Ngazokpadi Delhi da laikhibana yaukide Special program kaya utalle tay lamma yani so NAC kanige North Eastern state ta piriba special status special program ya matang mutalli national level pakhat level analysis ko matay tay mayam su matang pakhat na tawriba puno makasa masi program se masigi wahan tho amada nunggi oiba mukhi agenda di praja singh wahan ba aduga profit later ba pot tawroi welfare program se masi mutakada bani habaki nunggi oiba pot amale yap su pun khang English ngani mapan gi fake encounter case kamari leinana herozit ki wafambu miya mamangda puthorakpada achauba thodang lokhiba Imphal Free Press ke senior reporter Paujel Chaubobo ngasi Manipur Press Club ta achamba thoram amada amjuna ikai khumnaba utkre All Manipur Working Journalists Union nasinba felicitation ge thoram aduda amju ge advisor and Tombiras Ichel Express ke editor Irengbam Arun amju gi president Wangkhemcha Shamjai amadi amju gi member kayana saruk yakhe Hiramasigi matang da Paujel Chaubana Low Kiba Togdang Adubu Thoram Aduda Ten Kiba Miyamna Thagatpa Phongdoke Journalism ge professional ethics ngakna investigative reporting taunaba amzugi president Wangkhemcha Shamjaina Paumi Singda appeal tauke Thoram Aduda Paujel Chaubana amuk hena thauna leina mathau pangthokani haibagi apamba phongdoke Makhatana mahakna maruiba pau ama phonglabadi madugi follow up tawbiyo haina Paumi Singda appeal tauke Follow up se ada pun nak komentar tadi apa yang kan public opinion se matik sawa समाज में दर कोई बनी रिपोर्टर बनी बेलिया हम भी तो काम से क्या हम सामान देखो हम तो कोई हम तो सभी ने रखा ना सभी ने दिखाई भी देखो हम ही ने सभी ने दिखे ने कहीं हद सिले भी सिंह से सिक्का से पंप भी बड़ा पंप से लोहे ना कथरों मारते हैं in one way हाई बनी तुम ज़्यादा इधर कहाँ ना and
sila lay naman pa di maksu magi tawado padang tawagan maduneba hoina kan ay miyam na singkana but I have done my job. I don't do it. ngasi phongwa Manipur gi pauche singda Manipur People's Party gi President Nongmai Kapam Sobha Kiran na phongdokiba wafam pumnamak yumpham yaudabadagi hendoktuna party gi chatna pathap ki wangmadani haina party asigi nauna khalaba President Akoijam Sanatona Maral Sirakle ngasi lalambung thangjam leirakta paumi singa unaba amada mahakna phongdokibada January gi tang kuntra da ya school janmasthan da pangthokiba party asigi General Conference ta mahakpu lamba yaudana party asigi President oina khalle haina laukthokibane President Sobha Kiran na mahaki security personnel single loinana miyamda akia khang pibadagi party asigi General Conference adu party office ta pangthok khidabani Sobha Kiran na chahi ahum party asigi president oirakpada party asi pungmut mutkadore karigumba makhata na term amaga pairabadi matam amada India gi mapangal kanba regional party singi marakta mari suba position da leiramba adu mami shamkhragane Mahangna President oiringe matamda pangthokiba marakki Mikhal amasung Municipal Council amadi Nagar Panchayat Mikhalda mirep thadokpa ngamkhidaba amadi party gi niyom gi matung inna chahi khudingi ECI da utkadaba income amadi budget thagatpa ngamkhidabana maram oiraga Election Commission of India na de-recognize tawkhrabani haina phongdokhe Madu aranba statement मा मिगोन मरान सिजन माई मसागी मरान दो नाथोकना होनबा पैसा पाइबा माना मिगोन मरान सिनबा मा लेथोकना तौबनेबा माना सिकी अनागी पंगा गांगदुन याबोते मदु आई लौसि लौनिंगदे अखोजे इंटीग्रिटी ने लुबो मिनी अखोजे चार्ज तौबो कयमत कानरो आई थक्ता चारमत लुपांगी लेति अन पार्लियामेंटरी वो लैंग्वेज सिन खबर द मीडिया दा मिबु थिने हुंदना लोन फजदब गांगबाइसे चौकत मिने तौगदबने आई पाइपुन अदु तंबिरक्तेबा Mamang thagi tangkun nipanda lilong chingjau da thokiba miyam paktak nana khong hamba amadi obana chingba thokibadagi rims ta layeng naba pukhatkiba anaba singbu naba phatringeda rims tagi nampu da discharge tawhankibabu lilongi miyam na yaning daba phangdorakle masigi mathakta rims ki doctor singna nakhoi picnic laklibara haiba athiba wahai wata sizinnarakpabusu nungaitaba phangdorakle Rims tagi discharge tawduna laklaba patient kuntra humdoi hauze Lilong Primary Health Center da laika naduna leire makhoi gi manungda patient tararomdi wa phauba ngangbang amdana leire thongdok adu BJP Manipur Pradesh ki State General Secretary Administration M Ashwini Kumar Bharatiya Janata Yuva Morcha ki President O Males Vice President Amtash Khan amadi BJP ki thomi kaya yauna Lilong Primary Health Center da hakthengna na yengsinke Rims tagi putharaklaba patient amagi mabungna paumi sing da phongdorakpada Rims ki doctor na patient punning thina yengbagi mahutta hidak khara charo hairaga phi yomlaga hankro hairakhe Manipur government na su lem na layeng bagal loina na hidak langthak su lem na pigani hairabasu drift ama ani khakta pibanatana atai di patient party na loina lai haikhe Foundation of Youth Development Organization Lilongi General Secretary Wahazuddin na phongdorakpada Muslim singbu minority haiduna hanthana yengbiba asi nungaite amadi government na athuba matamda yengsinbinaba appeal su tawkhe Rims ta yeng matamda Dr. Round lakpa matamda so e test taw haibasu leite urine test taw haibasu leite adu karma mongdune engbir si pharane na heda khar iraga yumda dum charo ibadi makha taba doctor singduna leiraga dum manage lakhan mane hidak lang thakte moi drip ama gumbaga ama nidi pirang wadra thai de khoina leibane health ke director ki thausu pobiriba saribam jana lilongda sigumba lilong chingjau da nariba laina asi ngasi ma cure tawre aikoina kem tawjaba matamda anaba ama phawba laktre haidana ngasi khabar kagas ke ade yaurok pasi tasengna ma aikoi lilong chingjau gi praja moina tasengna nungai jade Nakalamaramda BJP Manipur Pradesh ki State General Secretary Administration M Ashwini Kumar na paumi sing da phongdorakpada Manipur government ki spokesperson M Okendrana government asina layong asigi matang dan ningthina honagani hairaga asigumba daita yaudabagi mawong asi laibak thibane Masigi apaphatagi daita paliba government asina pugadabani haiki Lorem le phiba masi uba matam da khoi angak popoi masi sarkar se ta seng haragadi lai pal hedna pangang na ngangba
गी मोंग लेरे पंगांग द हजन प्रजा से कोई साना पुरुन खन माली तसेंग हरगदी लेंगाक पगी ममी ताद्रब गवर्नमेंट अम ओरे प्रजा के खंद्रे दायित्व याउद्रे मदन गवर्नमेंट इ रेस्पॉन्सिबल होइबा गवर्नमेंट अम लेरे मसी याम लाइबक थिबनी हौजिक अनाब कुंथाग होंदो लेरेबा लेलोंग प्राइमरी हेल्थ सेंटर दा मणिपुर सरकार की दायित्व लेबा हेल्थ के मिनिस्टर अमदी हेल्थ के डायरेक्टर ला खुदक तानाबसिंग असगी फिबम फगननबा मखोइन दायित्व लौगदबनी करिंग अनाबसिंग असगी फिबम फगतरगदी मसगी दायित्व से मणिपुर सरकार न पुगदबनी हायदन हायजनिंग सोरादा मियामना मिनुंगसी लेतना ममा मपा अनिमक हातोक पिख्रबा सबनमना महाकी मनाउनुपा अमदी मनाउनुपीबु मंगोंदा खुदसिना बिरकनबा मरी लेनबा अथॉरिटी सिंगी पुकनिंग चिंगसिलकले पनबयाबदी इंग्लिश अंगनी तरागी अप्रैल अमदा जिला परिषद के मेंबर हाटपदा चेन्नई हाइदुना थौबाल डिस्ट्रिक्ट के मनुंग चनबा सोरादा मियामना सबनमगी ममा मपा अनिमक मिनुंगसी लेतना फुदुना हातोक पिखिबने ngasi Women Action for Development Organization Wat na sinduna Manipur Press Club ta pangthokiba paugi mifam amada sabnamna paumi singda phongdokibada mahaki mama mapa laikhidraba matungda mamaga pokminaba mandom chage thobal wangkhem da leba yumda mahaka loinana manaunupa amadi manaunupi leirakhe adubu English ngani tara manga da makhura thokpa amana manaunupabu lairik tamhangani haina Mumbai da pukhraga mall amada security ohalle haiba khanglakhe लोइनना ngarang nungthil wangkhem da leiba mandom chagi yumdagi class 3 da tamlibi manaunupi Ashma Khalida tuition chatpa thokibadagi mafam khangdana mangkhibane angang mangkhre haina khongul lirubada Phaudel Kabarstan da leiba mamaboki mapam da pukhi haiba khanglakhe adubu mamaboki mapam da chatlubada sora da chatkhre haina amuk hairakibadagi hauzik fauba thiba khangdana leiri हिरमसिगी मतंगदा यारिपोक पुलिस ता कंप्लेन थांगतलबसु मित्येंग चंगबिद्रे हाइना महाकना पेंदबा फोंदोरक्ले दाइगी नावनिदो इंगोंदब ता सिना बियो मरी लेना अथॉरिटी सिंगना पुलिस ता कइदम याम कंप्लेन तौरे कइ मतम मोइना एक्शन सिनी हाबदा कइ थवैना मोइजो इंटरेस्ट यावना तौबिरक्त्रे दुना यारगदी मरी लेना अथॉरिटी सिंगना आइबो नुसिबियो ता सिंगना आइगिने हाबदादी गवर्नमेंट जो लेत्रब्रा नत्रगना लो अदो सिंग लेरि सिंगजे आइगिदि काइमता ताबिद्रब्रा काइमता उबिदब्रा नै हंगनि Nakalamramda ngasi Women Action for Development Organization Wat na sindana Manipur Press Club ta pangthokpa atopa press meet amada masagi chahi kuntra suraba sahida moinamna nupa mayumna mulhauraba mahaki tha tarukki macha sinabinaba apil tawrakle sangai yumfam Cherapur mathak lekai da leiba Jakir gi anishubi loinabi sahida na phongdorakpada haukiba chahi lisingani tara mangagi December tara humdoida mahakpu mapuroibana mapamdagi paisa lorucho haibadagi chatke adubu numit adu thengzilakpadagi mahak mapamda lekhe nongalaga December gi tang tara mari da nupa mayumda halakpada mapuroibagi nupi ahal na pokpa macha sing amadi manempok na phuraga mahakpu mayumdagi tanthoraki haire amadi mahaki tha taruk khakta ngairiba macha nupi busu nupa mayumna munhaupikhi haina pendaba फोंदोरखे सहिदाना महाकी मचानुपीबु मंगोंदा सिनाबिरंगनबा मरी लेनबा सिंगे पुकनिंग चिंगसिलखले मणिपुर की तुंगलम चट की दमक लाखलिबा तांग तरुक पांगथोकदौरिबा मियाम की खोंगचट असि दमक सेंबा साबा पुमनमक लोइसिलखले अथिंग कया लेरबसु मणिपुर की अपुनबगी शक्तम कायहंदनबगी दमकता चिंगी इलेक्टेड मेंबर कया अपुनबगी शक्तम ngaकदौरिबा खोंगचट असिदा सरुक यागनी हाइना खोंगचट असिबु सिल्ली लांगलिबा कमिटी की कन्वेनर इलांगबम जॉनसन न फोंदोरखले ngasi numidang waram lamphel da leba UCM gi loisangda paumi singa unaba amada mahakna haikibada phurup kharagi kanglup kharana tang taruk ki khongchat asida saruk yarabadi afaba oiroi haibana chingbo wafam yauba chezai kaya chaiba ki pau phangliba asi tawbigano pangthokadori ba khongchat asi kanagumba kanglup ama khakki nate mai haurol dagi hauna lamdam asida punna nungsi chanana laiminaraklaba aikhoi masel gi marakta khaibung tana basilakliba asi kaidonungda mai pakpa ngamloi haina apunbagi shaktam adugi damak pangthokpa khongchatne pangthokadoriba rally asigi mobilization convener oiriba Dr. Y Mani Khumana lamdam asigi miyoi khudingmakna rally asida saruk yaduna rally thugaina basilliba singda miyamgi apambagi mayokta leiba yade haibadu para tambisi haina phongdokhe tang tarukta pangthokadoriba rally asi ayuki pung mapan tabada thangmaiban gi thau ground da miyam pullaba matung khoyathong nagamapal waheng lekai yai school police land thungbuthong advanced hospital AIR
hata lambida laklaba matung minuthong lalaga khuman lampak ki main stadium da pulaba matung public meeting ama pangthokani hairi Manipur miyamda aikoigi maikaidagi hairiba khongchit asigidamakta sem saba adu koi pumloi lore ana koi thamjari pandam asi objective asi koi Manipur gi apunbagi tunglamchit amakini haibase koi khangbidaba rally sidai sira saru yadanabagi adu kumba participation da hindrance piba haitar yaur missing adu dosa tani ga haiba kumba dung some sort of yamna elusive threat haitar madu umba leiba sing adu tawbiganu adugi mahutta koi gi tawbiribe chinau singsu punna miyamgi mifam amasu pangthoko do ribasida koi saru yaminadana chahi lisang sina leminare furup sing asigi marakta anouba inot ama pirakanda makha tabada aikoi ase khanna nengnerakanda leibaki bo thodu wathok sing asi punna thengneminasi Hairiba Rally Asida Joint Committee on Inner Line Permit System JCILPS Khurai Pana Apunba Singlop Amadi KG Moirang Apunba Loop Kemal Moirangna Mapung Phana Saugatkani Haina Lobasigi General Secretary na Thadorak Cherol Amana Khanghalakle Nakalamorom Dalashim Basana Jaubana Lilong Political Unified Link Lipul Amadi All Lilong Farmers Association Nasu Kongchat Asi Saugatkani Haide Contract amadi master roll the labor employees singbu regularized tohalu haiduna ngasi Manipur Electricity Employees Union gimmihut singna 80 line ge secure office complex the labor MSPDCL ge office complex to wakat mifam chathakre Hiramasigi matang da Chief Minister the memorandum pisin khibalaire adubu ngasi phawba thabak ama phawba paikhalak palaitri karigumba demand sing asi thabak ta onthorak trabadi hena kanba khongjang changsilagani haina MWU gi General Secretary na Fongdoke. Lairiba workshops masteron singji chai khuding mi thai mi si da sibai phemda lai February sida khoi chaliba February sida mi trai thoi amachu akhoi subordination chakrani moji karuma benefit amata phangdana hek service torom madagi hek nongamaga lupam phangdana moji tokhradamni sumasi yengbira kanda khoi Union Manipur Electricity Employee na yang wana wakhanje nuai daba ma khoi da phawbadagi ngasi akhoi na sangjalaiba khongdang gi sangjanjarpuni ado makhata na khoi regulation pidriba ade promotion pidab targadi side hen sang akan ma khongjang kayam su khoi makhata na sangjanjarkini Government Polytechnic Manipur gi Mahiroi Singna Institute Asibu Semjin Sajindabagi Matangda Kongjang Changsinduna Lakiba Adu Hantokre ngasi Education Minister amasung Institute asigi Mahiroi Singgi Mihut Singa Unaduna Yanaba ama purakraba matungda Kongjang Handokpagi wafam asi lauthokibane loinana hayengdagi hauduna Institute asigi normal class sing hauragani haina Cherol amana haide Moregi Kuno Maitei Lekai amasung Haizang Khul Samna Haliba Khuzai Rok Durel Mathakta Sariba Upaki Thong Chathok Chasinda Khudong Thiningai Oire Thong asigi matangda Impact News ka Yaifa Thaurang Thausilup Club Moregi President Saikhom Bruce Maiteiga Unabada Thong asigi upak sing asi Pattuna Mafam Kayada Makhul Lau na hore haike Miyoi kaya thong asi lanba kinabatanatana numidang dadi thong asi lanbada makhada tagadra haiduna mipaibadagi chathok chasin tongnadre haina Bruce na Fongdoke Matamamada mafam asida 33 kV substation Sangaba matamda Minister MLA singna athubu matamda anoba thong ama sanaba tawgani haiduna Fongdok lamlabasu hauzik fawba thabak amata paikhat piraktri haina Bruce na makhata ke ai thongsina maram oirakanda 33 kV da fauna gadaba gari lambi amta fauna bangamdre adegi thongsiga khunau laikai ga haijang benga gi marakta lairiba lambi ju thongasina maram oirakanda kuina chathuk chasin yabani gari amata chatpa yadre angang nugi chathuk chasin da phar yam tare aduna sarkarna thongase athubu matamda miyeng chagbinaba haiduna khanganjari Taramari Subha Mumbai International Festival for Documentary, Short and Animation Films ki minute humpu phawbagi manungda leiba documentary films singi changdamnabada Haubam Pavan Kumar gi non-feature film Phumsang Floating Life na ahanba mana Golden Conch Award phangbangamkre award asida director da Sanagi Moibung amaga lupa lakh ahumga aduga producer dana Sanagi Moibung amaga lupa lakh aniga yauri Category asida malim gi tongan balaibak singdagi lakpa documentary film sing yauna punna film mangana changdamnabada Phumsangna mana asi lawbangam kibane
इम्फाल की मनुंग दलैबा युम कई लेजद्रबसिंगदा सोशल ऑर्गेनाइजेशन फॉर यूनिवर्सल लाइवलीहुड शॉल मणिपुरना कंबल चाना थकननबा अमदी इशिंग बोतल कया यंथोखरे चटखिबा जनवरी की तांग कुंथ्रा माथोइदगी था असिगी अनी फाउबा शॉल की मिहुद सिंगना निमिदांग की मतमदा चतुना निंगथम थागी अयंगबा खांगलिबा युम कई लेजद्रबसिंगदा कंबल नचिंगबा पोटलम सिंग असी यंथोखिबने लोइनना कोइरेंगैदा लैबा लैमरोन Women About Poirei Nawakon the Leba Nupi Angang Sing Dasu Kambal Sing Yantoki Haide. Union Ministry Finance ki Department of Financial Services na hokiba chahi ki December ki tangtara ni panda uripok taurang bam laikai da leba panthoibi Housing Finance Company Limited po Financial Institute amo oina sakhangle haina lauthokre. India की ओइना फाइनेंशियल इंस्टीट्यूट निफुमाथोई खंगतपदा पांथोइबी हाउसिंग फाइनेंस कंपनी लिमिटेड सु यावरखिबने इंग लिसिंगनी मापन की अक्टोबर अमदा नेशनल हाउसिंग बैंक के लाइसेंस फंगलबा कंपनी असे नॉर्थ ईस्ट अहानबा NHB की लाइसेंस फंगबा हाउसिंग फाइनेंस कंपनी अमने लोइनना कंपनी असिना सेंटर गा MOU अमा साइन तौनदुना लाइरबसिंगदा क्रेडिट लिंक सब्सिडी स्कीम की मखादा सब्सिडी यावबा लोन की खुदोंग चाबसु फंगहली हाइना कंपनी असिगी चेयरमैन अमदी मैनेजिंग डायरेक्टर TH हेमो सिंगना थादोरक पचेरोल अमदा खंगहलखले मंगासुबा नॉर्थ ईस्ट थिएटर फेस्टिवल 2016 लाखलिबा फेब्रुआरी 18 दगे चंगांगई उचेकोंदा लेबा होंगनेमसांग NT थिएटर्स प्ले हाउस ता पांगथोकपा हौरगने नागालैंड त्रिपुरा आसाम अमदी मणिपुर की प्ले सिंग यावना पुन्ना प्ले तरेट उटकदोरिबा फेस्टिवल असिगी येंगबिदुना सिविल ऑर्गेनाइजेशन सिंगना बन अमदी ब्लॉकेट न चिंगबा तौबिदनबा NT थिएटर गे डायरेक्टर निंगथौजा दीपक नामियामदा अपील तौरखले फेस्टिवल असी इंडिया गवर्नमेंट के मिनिस्ट्री ऑफ कल्चर नॉर्थ ईस्ट जोन कल्चरल सेंटर दिमापुर अमदी मणिपुर गवर्नमेंट के आर्ट्स एंड कल्चर डिपार्टमेंट के सेंथंग मखादा NT थिएटर न सिंधुना पांगथोकपने चंगांगई उचेकोंदा लेबा होंगनेमसांग NT थिएटर्स प्ले हाउस टंगसी पाउमी सिंगा उनबा अमदा निंगथौजा दीपकना फोंदोखिबदा अवांगनोंग पोक्लमगी तोंगान तोंगानबा स्टेट सिंगदा लेरिबा थिएटर बु पामजबा सिंगबु पुनसिंदना सखंग माइखंगनबा अमदी अपुनबगी शक्तम सागतनबगी पांदमदा फेस्टिवल असे हौखिबा चाही लिसिंगनी 13 दगे लेप्तना पांगथोक्तुना लाई हाइखे फेब्रुआरी 15 फाउबा चथगदबा फेस्टिवल असिगी हौदोकपा नुमित्ता कला क्षेत्र मणिपुर H टोंबना डायरेक्शन पीबा हंग्री स्टोन उटकने नॉर्थ ईस्ट लेरिबा थिएटर तौजबसिंगसिगी अखोइसि अमगा उनदुना कमन प्लेटफॉर्म अमदा इंटरेक्शन तौनबा कल्चरल एक्सचेंज की अदुगुम वखलोल अदुदा थिएटर सिना ब्रिज ओइरगा अखोइगी मरक्त लेनरिबा गैप मैम कल्चर की अदुगुम मैम से अमत ओइना पुनसिनदुना अदुगुम अमत ओइबगी वखलोन अमा सागतमिनबगी अदुगुम पांडम लाक्सरगा सिंबा नॉर्थ ईस्ट थिएटर फेस्टिवल से पांगथोक्तुना लाक्सबनी यामना अपिकपा सेंथंग मखादा सिंजबा फेस्टिवल ओइबना मसिगी हारिबा पेरसिदा मपान की टीम त्रिपुरा असम नागालैंड हारिबा टीम सिंगसी अखोइगी लाकदबना मरम ओइरगा अखोइगी हाईवे सिंगसिदा बन ब्लॉकेज सिगी मनुंगसिददी तौबिदनबगी अदुगुम रिक्वेस्ट अमसु नोलुक मणिपुर स्टेट सुमांग लीला काउंसिल न सिंधुना चथरक्लिबा 32 सुबा सुमांग लीला निंगथम कुमहै लिसिंगनी 13 ए संतोषना आइडियल अवार्ड H टोंपोकना पॉपुलर अवार्ड L कुंजरास मैतैना बोरी अवार्ड K मनिहारना गोजेन अवार्ड पीख्रे अदुगा अबीर खान की मामा साबी M निंगथेम दसु पिदोनु अवार्ड 2015-16 पीख्रे येनिंग परफॉर्मिंग आर्ट्स सेंटर की नौना पुथोकपा ड्रामा कैबू कैवैबा नाहक हलखो उठ्रे ड्रामा असी बीटी रोड लेबा रूप महल थिएटर दा अचंबा थौरम अमग लोइनना मियामदा खुदोल तमखे हाइरेबा ड्रामा असी डॉक्टर थानिन लेमगे स्क्रिप्ट ता नहा ओइरिबा डायरेक्टर S सिंगलेन nganbana डायरेक्शन तौबने हौजिक मतमदा नुपी अंगांगबु नमहत पिरबा मतुंग मखोइना लेलहौरिबा पुंसी महिंग अदु ड्रामा असिदा उठले खुराई अंगोम लेकाइदा लेबा नाकुपी गार्डन फास्ट फूड मतम चुप्पगी ओइना ऑल मणिपुर स्टूडेंट्स यूनियन एमसु न थिंगजिनख्रे हाइरेबा रेस्टोरेंट असी खुराई अंगोम लेकाइदगी 10 सुबम रोमियो एलाइस अमुमचा अपोकपा 10 सुबम तोंबना चलाइबने ngasi ayuk pung 13 makhai taba adwaida laikai gi miyoina pau pirakpadagi एमसु गी थौमी सिंगना रेस्टोरेंट अदुदा चंगसिलुबदा स्कूल यूनिफॉर्म सेट प माहिरोय लेरंबा थेंगनबनी हाइरे
एमसोगी वाइस प्रेसिडेंट कांगबम धनजितना पाउमीसिंगदा फोंदोरकपगी मतुंग इना हाइरिबा रेस्टोरेंट असे हौकिबा चही 2015 दसु यूनिफॉर्म सेटपा महिरोय चंगहललंबगे जेसी ILPS स्टूडेंट विंगना वार्निंग पीबा लेखरे हाइरे Mahana makha taraduna ngasi mafam adudagi phagalakiba restaurant mapugi mashenupa moirang kampudagi El Upendro restaurant gi get senaba khurai angom lekai dagi laimayum Shyam Sundar amadi mahiroi ani duga loinana imung manungi miyoi singa punna wakhal taminakhre haire Manipur laiba sato khunai asibu mahangna tasengna phong singna bani haina lawi karigumba mahang की रेस्टोरेंट से अखोइना एमसुना मतम पुनमकी ओइना थिंजले हाइरिबा असिगी मायोक्ता उसि थवइदना हंगम तारगदि मदुदा थोलकपा अफफता दायित्व पुनमक देनसुबम रोमियो एलायंस अमुमसा अमसुं माकी इमुंग मनुंगना पुगदबने Khetragaon Assembly Constituency gi manung channa naharupta leiba huirem lekai Sports and Youth Development Organization hojek sagaliba building gi phibam AC asigi hanagi MLA Thangjam Nandakishore na yengsinkre ngasi Thangjam Nandakishore na luchingba team amana naharup huirem lekai gi miyamga loinana huirem lekai Sports and Youth Development Organization building sabagi matangda khana nainabagi achamba thoram ama pangthokhe amasung huirem lekai Sports and Youth Development Organization gi building asi saba lotion bada mateng pangbo oina Nandakishore na lupa listing yangkhai organization asigi mihut singda khutsinakhe loinana huirem lekai gi chawkhat thorangda mateng pibirakpagi damak Nandakishore bu ikai lekai miyamna thagatpa phongdokhe Hawjek ngasi nongmagi sanabagi pawda Khurai Polo Club A amadi X Polo Club Wangkhai ani Taruk Suba 57th Mountain Division Polo Tournament ke semi-final changkre 57th Mountain Division ge senthang makhada All Manipur Horse Riding and Polo Association na sinduna Imphal gi mapal kangjebungda chatharakliba tournament asigi ngasi sanakiba ahanba quarter final da Khurai Polo Club A gi Kangjairoi P Ozit na panjal ahum P Jotin amasung S Dollar na panjal ani aduga Hobby Achumi na panjal amaga chen sinduna Chingkhai Hunba Polo Club Kongpalbo Yamna lakchana panjal nipan sinoda maiti pikibane anishuba quarter final dana X Polo Club Wangkhaina Manipur Police Sports Polo Club B bu panjal manga marida maiti pikibane semi final changkraba X Polo Club Wangkhai gi panjal manga adu L Tolong Khomba amadi L Atangba anina panjal ani aduga N Phillips nasu panjal amaga chanbangam kibane hayang tournament asigi ahum suba amasung marishuba quarter final match sing sanaragani Thasigi manga dagi tara taruk phauba Guwahati amadi Silong da chathagadaba South Asian Federation Games da Indian Women Boxing ge contingent pu lit taunaba Manipur Amateur Boxing Association gi Secretary General Khoibi Salambu nominate taurakle haire Tournament asida Manipur dagi boxer Laistram Devendra Singh MC Marycom amadi Laistram Sarita Devi na saruk yagani haire Nisa Thangmaibanna Taruk Suba Sahit Manoranjan Singh Memorial State Open Football Tournament ke champion oibangamkre ngasi Khuman Lampak Men's Stadium da sanakiba final match aduda Neroka FC Sangakpham amadi Nisa Thangmaiban anina apiba matamda panjil ahum chanaduna match adu draw oikhe Tournament asigi chatna pathap ki matung inna kicks from penalty marks na tournament asigi champion oinanabagi Laibak Lepnabada Nisha Thangmaibana Neroka FC Sangak Pambu Panjal Taret Tarukta Maitiba Pikibane Kicks from penalty marks Kaunabada Nisa Thangmaibangi Sanaroi Itombana Kaukiba penalty kick adu Panjal Ontokpa Ngamkidabaga Loinana Neroka FC Sangak Famgi Sanaroi Engine Ronald Amadi Imran Khan Anina Kaukiba penalty kick adusu Panjal Ontokpa Ngamkidabane All Manipur Football Association gi meeting makhada Imphal West District Football Association amadi Group Center CRPF Imphal ani na khutsam naduna chatharakliba tournament asida tim taramathoi na saruk yare Manipur gi Chief Minister Sri Okram Ivobina ngasi loishin kiba tournament asida saruk yakibaga loinana makok mathang takraba tim singda manamathum kaya khutsinakhe AAC Bawupura Juvenile Club Tera Sapam Lerak FC Imphal Mayai Koibi amadi Real Sagolban Anishuba Nilesh Wahingbam State Level Open Futsal Football Tournament ke semi final changkre
Niles Wahingba Memorial Trust amadi Usa Bhavan Club anina khutsamnaduna club asigi Sagolban Sayang Pukri Mapal da laiba sanabung asida ngasi sanakiba ahanba quarter final da AAC Bawuprana FC PK Yumnam Kunobo Panjal Marisinoda Maitiba Pikibaga Loinana anishiba quarter final dana Juvenile Club Tera Sapam Lerakna Pesu Oinam Bazar Makabu Panjal Ahum Amada Maitiba Pibangam Kibane. Tournament asigi ahum suba quarter final da FC Imphal Mayai Koibina Usha Bhavan Club B Sayangbu Panjal Manga ahum da Maitiba Pikibaga Loinana Marishuba quarter final dana Real Sagolban Amadi RFC Kamnam Lerak Anina Apiba Matamda Panjal Mari Chanaduna match adu draw Oibadagi Tim Animakna sudden death Sanabada Real Sagolbanna RFC Kamnam Lerakpu Panjal Tarahumdoi Taranitoida Maitiba Piram Kibane. Team Kunithoina Saruk Yaduna Chatharakliba tournament asigi semi-final match animak tha sigi mangada sanaragani. Ani Shuba W Toibi Devi Challenge Hockey Men's Open Tournament ARC Silong amadi SYUC Uchekon Ani Maipakre. Ngasi Kuman Lampak Astro Turf Hockey Stadium da sanakiba tournament asigi ahanba league match amada ARC Silong na Assam Police bu Panjal Tarataruk Sinoda Maitiba Pikibane. Ani Shuba League tana SYUC Uchekon na Maira Basikong bu Panjal Taret Ohumda Maitiba Pikibaga Loinana Ohum Shuval Liktana FCINE Amadi Hockey Union Lairik Yangbam Laikai Anina Apiba Matamda Panjal Amata Chanabang Ngamdana Matsadu draw Chatkibane. Manipur Hockey Nasindana Chatharagliba Tournament Asida Mapalam Gitim Mari Yauna Hockey Team Taramathoy Nasaruk Yari Tournament Asigi Hayeng Makataba League Match Ahum Sanaragani. Humpumathoi Suba Inter-District Amadi Veteran State Badminton Ngasidagi DM College Campus Manakta Leba MBA Indoor Stadium da Hokre. Manipur Badminton Association Nasinduna Ngasidagi Hokiba Tournament Azada Sanaroi Marfudra Marina Sarukyari. Manipur Government ki Chief Secretary O Navakishore, Manipur Badminton Association ki President Bijoy Koizam, Amadi Imphal East ki DCM Joina Ngasidagi Hokiba Tournament Aduda Association Asigi Thau Puriba Miyoi Kayaga Loinana Saruk Yake. Ani Subai Elite Cricket Tournament YWC Langthabal Maipakre. Manipur Cricket Association Asinduna Luang Sangbam Daleba Luang Pokpa Cricket Ground Ngasi Sanakiba Tournament Asigi Kunmari Suba League Match Samada YWC Langthabal na tos ngamduna betting hana sanaba Warep Lokibaga Loinana Apiba over Kuntra Mangada wicket Taramak Turaga Ran Chamaga Nifunipan Lobangam K. Masigi Paukamoina Ani Shuba betting Sanakiba Model Club Chingamakana Apiba over Kuntra Mangada wicket Mapan Turaga Ran Chama Kunmathoi Kaklauduna Matsasi Ran Kuntareta Maitikibane. Matsasida YWC Langtabalgi all rounder Bishwasna Ran Tarataruk Amadi wicket Mari Lauduna. Man of the match ki mana pangbangam kibane. Tournament asigi hayeng sanagadaba kunmanga Suba League match amada Trau Kwakaitel Amadi Ri Young Star Nagamapal Anina Lamba Taunaragane. Arabada Bulletin asigi headlines among hanam yam da thamjage. Manipur da Incubation Center Singhangduna ahanba phase da thabak phangdana leidiba naha lakh ani makhai da thabak piba ngamlagani haina Union Minister Giriraj na phangdokre. Chief Minister Ibobina Center gi NDA government pu handuna ngangkre praja gi welfare scheme kaya su lokthokre haina maral sikre. Sanjit Mihat ki case ta Herozit ki interview lor ki Imphal Free Press ki senior reporter Paujel Chaububo amjune ikai khumnaba utkre. Amasung Taramari Suba Mumbai International Festival da Hawam Pavan Kumar gi documentary film Pum Sangna Golden Conch Award pangbangam kre.